Tongan ba I pau khara mayam update pijarake kuki Khungakpa sing bunker thadokuna Chennare PR lakpadagi kuki NP na sophisticated gun singi mahutta barrel oina painaba hairubada saunabadagi bunker thadokuna chatnakhibani hairi Khungakpa tuage hairagadi lupa lakh aniga ok kongadabadi haina cycle base tawba kuki NP na Khungakpa singda khanghankhre hairiba thodok asi cycle maitaiga naknana laiba bunker singda thokhibani haire Atopa pau amada United National Liberation Front Manipur Department of Publicity na press release ama khakthoragli press release adu mayada pathok charake Malemgan ba mihat UNLF MPA ga mari lenade akan bamong na condemn tawi hokhiba February 10 2025 ning thokaba numitta masak khangdaba khulai paiba miyoi kharana Moirangkampu awang lekai dagi laisram malemgan pa Elias Tonau koba chahi 13 rom da ngai riba nauriba nupa macha amabu nongmaina kap tuna halamba adugi mahaka chapminnaba mamanaba amabu su hatnaba honaramba tamthiba thodok adu UNLF MPA ga karigumba mari amata leinade asigumba wakhal yaudaba mihat asi UNLF MPA na akan ba moong da condemn tawi amasung masida Chennare ba miyoi sing natraga loop aduna miyam da singdangpham thui haina M Sakhen na khudek piduna thadorakba press release asi da pali hogi press release asi UNLF MPA hai adubu pambai gi group oiribara koireng gi group oiribara haibududi khangjadre mayamna kakhangba yarogadi comment tawbiro haijari atopa pau amada BJP gi MLA Paulinan Haukip Assembly gi speaker na disqualify tofam thoi Y Joy Kumar Manipur thugaina wafam phong na ngangliba BJP gi MLA Paulinan Haukipu Assembly gi speaker na MLA oibadagi disqualify tofam thoi haina MPP Manipur State Unit ki President Numram Joy Kumar na phongdokre nawrem thongda leiba masagi yumda ngasi paumising unabda wathakki wafam asi phongdola duna hanagi Deputy CM Y Joy Kumar na hai BJP ki luchingba sing su state amadi party ki mayokta wangang liba BJP ki MLA asigi mathakta hauju phawba action amata lokhatana lairiba asi laibak thibani kuki MLA amana Manipur ki chief minister oira phawbada kuki singi oiba separate administration demand hong loi hairiba asida Manipur ki speaker amadi BJP Manipur Pradesh na tumina laifam thokte action lokhatpam thoi amadi kuki MLA singna warning pifam thoi MLA Paulilan gi mathakta akan ba action lokhatpada state asida mahausa ki pusinda hajilakpada mateng oigeni NPP gi MLA singna party gi mayokta thabak torpa matamda matam chana advice piraga punna lairi BJP Manipur Pradesh ki president na su kuki MLA singda party gi maikai degi lokhatpam thokpa action lokhatpam changi haire Amaromda Manipur da president rule thamkarba matung BJP North East in charge Dr. Sambit Patana Manipur gi territorial integrity kahalo haina phongdokhiba wafam gi matangda palladuna Y Joy Kumar na hai Dr. Sambit Patana amuhanna state asigi territorial integrity kahalo haina thamnili wafam ase tapakta leiriba miyosingi oinadi taram okani aduga NPP gi oina su wafam asi taram na oi adubu tasengna yenglorabadi state asi kaidi habigi wakhakta ngairabani state asigi chingi mafam kaya tamgi miyo singna chatpa yadri tamgi mafam kaya da chingi miyo singna kuki singna chatpa yadan leiri state asida PR lakpa asina khudongsa daba asi poknaba neutral oina paikhatpa yaba thabok paikhalakani haibagi thajaba lai president rule leiringai matam asida nauna lakliba chief secretary amadi governor na anauba wakhalon amaga loina state asida mahausa ki punsida hanjilangna ba amadi rule of law chana hanabagi dama achumba maikai amada honaba changi haina su mahakna phongdokhe Atopa pau amada lengaka santi gi wari sanari ba pambaina luchingba UNLF ki kem ani lupa crore 13 changna sengwat sagalagane India lengaka santi gi wari sanari ba pambaina luchingba United National Liberation Front UNLF ki kedar sing leina ba lupa crore 13 changna tongan mafam ani da kem ani sengwat sagalagane haina da Hindu na report tawrale report asigi matung ina hokiba chahi 2023 gi May 3 dagi horakhiba ethnic violence asigi anganba matamda India lengaka pambaina luchingba UNLF ki santiga wari sanaduna ngasi phawba chana pathap amagi manungda leiraglibani India lengaki makaidagi pambaina luchingba UNLF ki kem sanana widamak Manipur Police Housing Corporation Limited na hokiba tha asigi 12 da tangkak ani thokna tender tawkhre haire ahanba tender aduna UNLF ki punna kedar saniga marfu manga leinabagi damak punna lupa crore ahumga 0.45 changna kaksing da prefabricated structure ama sengbat sagat kani hairi ani suba tender aduna lupa loop asigi kedar punna chama traunga leinabagi damak punna lupa crore 8 ka 0.humdrani thoi changna
semi paka building ama sengwat sagalagani masida changba senfam khudimak security related expenditure SRE gi mingda Ministry of Home Affairs na reimburse tawgani haire Manipur Police ki makaida gi phongdorakpada hauji India langaka santi gi wari sanariba pambaina luchingba UNLF ki kadar sing matam khari gi oina yaithibi lokol amadi Imphal East ki nongsumda hauji phawgi oina leiri haina phongdorakle report asina makha tana hai India langaka UNLF ka taunakhiba agreement adu nakal anigi maikaidagi ngakna chatkani agreement adugi matung inna hairiba loop asigi kedar singna makoida designated tawriba kem aduda lengdana lahenbaga loinana makoigi movement khudimak Central Security Force na monitor tawgani haina su report asina makha tari atopa pau amada moirang oksung bungmaning da laiba gelmon maitai khultum na mai chakre Manipur da 2023 gi May 3 dagi hawna thokliba kanlup ani gi lan asigi manung da kuki singna tanthorok patigi mayum thadok tuna lanjena tuna hauji relief camp da jangjafam laudona leireba Moirang police station gi manung channa Moirang lo canal manak oksung bung uyung makhong ani gi marakta laiba golmon maitai khulgi yum sing asi nungthil tumna mai chakre haire mai chakpa asi ngasi nungthil pung 12:45 rom taba matam da miyam khangnarakibani adubu hairiba mai chaliba maitai golmon khun asidi maitai amata sangsinba ngamdana haujik phawba leirakdibani mai chakningai marakta nungsi sisilakpatagi khul aduda leiba yumsing tumna mai chakre mai chakpa adu una miyoi sing amata changba ngamkhide mai chaliba mpham adugi maning thangba sarukta su kuki militant singi bunker su saduna lei haire fire brigade ki mai kannaba changsilakpadu su mpham adu yoksinba ngamdana ngahak panduna leikhi adubu kona thangdin mpham adu changsin duna mai kanbagi thawuk sathake laibak thibadi akanba nuksina maram oiduna yum ayamba loina maina chakre hairi maitegi mi lenedraba yum sing adu matau karam na mai chaklibano haibagi chapchaba maram haujik phawbagi khangba ngamdri hairi aroiba paw oina mapalam gi paw makha hapcharagmge junta gi attack ta sagaing khunggang da miyoi 13 hatkhre makogi base amasung resistance force na loksin khre Myanmar gi junta gi maikaidagi nongthak amasung laimai animaki attack amada sagaing region da leiriba Monia Chingu amasung Salingi township ta internally displaced people amasung angang yauna misam 13 hatkhre haina anti junta groups amasung mafam adugi miyoi singi maikaidagi phongdorakli numsa khaisa amasung sagolsen numita chathar kibe attack aduda atopa miyoi kunthra amasu hena aso apan nangkhre junta gi maikaidagi Monia Chong U border manakta leiba Sidarin Turel gi khongba anda tariba khungangsing aduda paraglider ani season aduna bomb adu thadarakibane madugi matungda Y12 aircraft season aduna amukta hanna bombing tawsinke attack aduna Monia district PDF battalion mari gi member ama yauna micham ahum su siki khungangsing adudagi micham sing punamak sian khiba maramna asiba haksang sing adu poloinaba mi amata leikhide haina phongdorakle ngasigidi matang asida video asi losinjarage channel sibu nungsibiduna subscribe tawsanbiu haijari thank you